अपने टारगेट थमे जीरो लेप्रोसी सी अपने नमदब होना सी सी अपने खुदमकी थोदाम लवे दरकार होए अदि याम नुंगाइबा मदि ने मुथाइ नुंगाइबा मदि लेप्रोसी डिपार्टमेंट डिटेक्ट तौबदा फंगद्रे अपना थरपना दगदि लेप्रोसी पेशेंट लेते है सी याम नुंगाइबा मेसेज ने आइदि लेरम दिराइन खलमनि District Health Society Thobal amasung National Leprosy Eradication Program Thobal anina senduna ngasi Lilong Primary Health Center da Anti-Leprosy Fortnight amasung Sports Leprosy Campaign 2026 hawdopagi tharma pangthokre. Tharmadada Chief Medical Officer Thobal Dr. Wainokol District Leprosy Unit Thobal gi Physiotherapist Kaisam Premita Lilong Primary Health Center gi MO in charge Dr. Rupachandra amasung Dr. Brojena Tharong gi athubi mithung tharma bo amasung akhandaba mithung oina saruk yakhe. Ending discrimination ensuring haiba hiramda pangthokadaba campaign adugi hawdopagi tharamda wangangbada CMO thoba Dr. Wainokul hai leprosy haiba laina asi matam chana layong masak khangdokna layeng haurabadi yam laina fahanba ngamba laina amani matam amada leprosy asi papni hadna lochinduna thambadadi miyoi kayagi punshi pikhamnaki amadi soinai hanke adubo hawjiti medical science ki saukhalakpa matung inna lanai Laina asi matam chana detect tawna layang labadi yam laina laina asidagi kanba ngamle maramadna mibum khudingmangna laina asigi chingnaba leirabadi manak nakpa hospital da chatna test tawthokpiu haina mahakna makhata na appeal tawki Wetlands and Traditional Knowledge Celebrating Cultural Heritage haiba hiramda college ki maharoi singi oiba state level symposium ama Porompata leiba Director of Environment and Climate Change ki conference hall da pangthokre World Wetland Day 2026 ki theme da pangthokiba state level symposium ki thoromaduda Department of Environmental Science DMU gi HOD Dr. Koizam KK Mani Vishana symposium adugi moderator Department of Environmental Science Manipur University Associate Professor Dr. Konthauzam Khel Chandra Manipur Pollution Control Board ki Member Secretary Dr. W. Roshan amadi Senior Journalist Irengbam Aruna Symposium adugi jury sing oina saruk yakhe Symposium aduda class 10 gi maharoi college taragi maharoi singna World Wetland Day 2026 ki theme oriba Wetlands and Traditional Knowledge Celebrating Cultural Heritage hariba topic ta athoi ahenba changdamnaki hariba athoi ahenba changdamna baduda makok mathang takraba singbo World Wetland Day 2026 numita mana pinna ikai khumna utkani hariba symposium aduga Marilena Environment and Climate Change Government of Manipur Director Dr. Taurambam Brajakumar hai malemda leiriba natural resource singi manungda wetland asisu amani Wetland asna nongju nungsa khaktana isingi kuyom singbo tungsinduna thambangamba khaknatana saujek singi yata phamsu wetland asna achoba mating piri masida sunatana wetland asna akoibada khunda laitaduna leiriba singi senthok lambi amasu ohenba ngami amadi umang singna carbon dioxide chupsin badagi hena wetland asna carbon dioxide amadi greenhouse gas sing hena chupsin bangami haina malemgi akhang hai singna khangnarak padagi wetland sing kannaba khongthang paikhat ba hokre India dasu leiriba wetland sing yokhatna thamnaba achoba thodang paikhatna wetland sing kannaba thabak paikhat ba horakle masigi manungda Manipur da wetland jamnga yankhai rom leirambagi manungda nangna survey tawdna wetland amani haina khangdoklaba chama kunthra mari leire chama kunthra mari wetland gi manungda content amadi kumbi kalen naidna ningthina leiraba wetland ama oiri makhoi singa sigi document ama semna India lengak da thaduna wetland singa si hena semgatna bagi tharang tawri haiki amadi lakliba February ani da World Wetland Day gi tharama sichu yarat pate state ki thakta pangthokani phongdoki Capacity building of technical staff haiba hiramda technician of blood center and blood storage center ki matangda numid humni chupna chatharakpa state level training program ngasi loishinkhre blood center James Imphal amadi state blood transfusion council Manipur anina senduna blood center James da pangthokpa training program loishinbagi tharam aduda blood center James ki in charge Dr. Ogit Chandra
Blood Transfusion Services की Deputy Director Dr. H. Teresha, Transfusion Medicine की Senior Specialist Dr. L. Doren Romasung, Caesar Blood Center and Transfusion Center के MO Incharge Dr. Shalam Hemawati ने सरक याखे ट्रेनिंग प्रोग्राम वशिन बगी थरो मधुग मैलेना Dr. Oge Chandran Hai तोंगान blood center मंगा अमदी blood store center मंगा के technician अनि अनिना सरक यादना ट्रेनिंग प्रोग्राम असी चथरकपनी ई चिंगबदगी हौरगा ई कापुरगा रिएक्शन थोरकपा फाउबगी स्टेप सिंग असी टेक्नीशियन सिंगदा यामना मरुओय हाइबा थरोमसी नेशनल ब्लड ट्रांसफ्यूजन काउंसिल की मखोगी ट्रेनिंग नीति नियम सिंगाकना चतना पांगथोकपनी हाइबा थरोमदुदा ब्लड सेंटर की रिसोर्स पर्सन सिंगना टेक्नीशियन सिंगदा तौरोइदबा अमदी तौगदबा नियम सिंग कुपना ताकपी तंबिकी ट्रेनिंग प्रोग्राम असिना टेक्नीशियन सिंगदा वखल लौसिंग लेहनबा खकनातना मकोय मखुना तौरिबा ब्लड सेंटर सर्विसिंग अदुदा हेना कानबा ngamlagani haina thajaba thami haina su phongdokhi ते मकोय की ऑन सेंटर्स इन अप्लाई तौरगा अखोई ब्लड ट्रांसफ्यूजन सर्विसेस से हेन मपांगन कनबा हेन फगरहनबा हेन इफेक्टिव होनबदा अखोई स्टेट लेवल दा समाइना काना पुरकना बासो स्टेप अमन हेना दो JSC की कोशिम नलोबा पांगथोकदबा क्लास 11 अमदी 12 की एग्जाम असिबो यामना कांगलोन चुमना पांगथोकपा ngamnaba एग्जाम असिदा सुपरवाइजिंग ऑफिसर अमदी ऑफिसर इंचार्ज ओइना मथौ तौगदबा ओजा सिंगी ओइबा मिफम अमा बाबुपरादा लेबा कोशिम की कॉन्फ्रेंस हॉल दा पांगथोकरे अयुक अमदी नुंगथिलदा ग्रुप अनि थोकना पांगथोकबा थौरमदुदा कोशिम की चेयरमैन टी ओजेट सेक्रेटरी केएच आशिकुमार अमदी कंट्रोलर एग्जामिनेशन ओ जॉय याउना तोंगान बा एग्जाम सेंटर सिंगदा एसओ अमदी ओसी ओइना मथौ तौगदबा ओजा सिंगना सरुक याखे थौरमदुदा कोशिम की ऑफिशियल सिंगी माइकेदगी सरुक यारिबा ओजा सिंगदा पांगथोकदबा एग्जाम असिदा पामदबा थौदों अमत थोकतना यामना कांगलोन चुमना पांगथोकनबा अफम क्या फोंदोखी थौरमदुगा मरी लेना कोस्टम की कंट्रोलर एग्जामिनेशन और जोइना फोंदोपदा ngasi की थौरमसी पांगथोकदबा एग्जाम अनि असिबो माइ पांगना पांगथोकनबा होनबदा यामना मरु ओइ लोनना एग्जाम असिदा इंस्पेक्शन कम फ्लाइंग स्क्वाड मेंबर ओइगदबा ओजा सिंगी मिफम अमसु फेब्रुवारी अनि दा मखाताना फमखिगनी मरमसना कोस्टम ने एग्जाम असिबु कांगलोन चुमना पांगथोकनबा होनबा सिदा ओजा सिंग माइरोय अमदी ममा पासिंग नसु अंगम मतेंग पांगबियो मरु ओइना हंदकी क्लास हनकी एग्जाम असिगी क्लास 11 गी ओइना शो कोशमना फ्लाइंग स्क्वाड टीम थादना यंगसिनबा होगनी लोयना क्लास 12 की ओइना सु अनोबा सेक्शन थौरांग कया लौखटले मरमसना महाइरोइ सिंगना कोशमना पीबा चटना कांगलोन सिंगाकना एग्जाम असिबु माइ पाकना पांगथोकमिनसी हाइकी कोऑपरेशन पीबीयू हाइना लोयना परीक्षा मनुंगदा अंगांग सिंगी मेंटली डिस्टर्ब तौगदबा ban broket na singba tongan ba education sing yari makai sungsoi sudan tawiduna ba aina council gi controller mo aina mayamda apin tawjari Ipak Films Production Manipur Madi JDF Memorial Foundation Infal Anina Kusam Naraga Lakliba February gi Chai Taramathuda Pangthokadoriba National Youth Cultural Festival 2026 ki Manung Channa Pigadaba Tongan ba award fanglagadaba awardees singi mingasi festival asigi chairman Khwarakpam Bishwamitrana official oina laukthokre awardees singi ming laukthokpagi thormaduda festival asigi chief patron Dr. R.K. Nayanchana Devi vice chairman Dr. Yengkhom Baigachandra amadi convener Rakesh Narimsu saruk yakhe Manipuri film amadi theater gi lamda matam sangna kathokna laklibi lamdam sigi saknairabi artist R.K. Hemawati Devida Thangjam Birachandra and Thangjam Ongbi Mepakpi Memorial Lifetime Achievement Award 2026 pidnai kai khumna ullagani award asida case oina lupa lising kun shawl citation momento amadi medal amaloinari donena National Youth Cultural Award 2026 phanglagadaba Manipur Assam amadi Tripura gi naha artist mapan gi mingsu laukthokre awardee sing adudi Mangka Mayang Lambam folk singer Manipur Benita Laisram folk performer Manipur Sonia Samjet Chabam film actor Manipur Asa Singha Manipuri dance Tripura Jaya Khundrakpam classical Manipuri dance Manipur T.S. Sanjana Singha folk dance Assam song to Zems Koreng theater Manipur Mutum Herojit martial arts Manipur amadi Loitongbam Barashyam public performer ni
National Youth Cultural Award asida case oina lupa lising mga shawl ama citation ama momento amadi medal ama loinari awardee sing asi lakliba February 13 gi nungthil pung Palace Auditorium Manipur State Film Development Society MSFDS Imphal Pangtokadoriba Anishuba National Youth Cultural Festival 2026 hautokpagi tharamda khushinagani ningsingba yabadi festival asida pena pung ishe jagoi folk fusion classical dance amadi atai nat kyoba tharam kayasu utkani. Entrepreneurship as a career option for educated youth haibasida nomug eba entrepreneurship awareness program ama NSSL DM College of Arts Imphal da pangthokre nilakoti da leiba MSME Technology Center Imphal amadi NSSL DM College of Arts anina senuna pangthokpa awareness program aduda MSME TC Imphal Deputy Director Dr. Shinam Yorentomba Maitei Manipur Technology Innovation Hub ki Business Development Manager Longjam Robinson, SBI LDM Imphal West and Thobal District ki Manager Dr. Maitram Utamluang, Changrove Private Limited ki founder Dr. Atom Anupama, DM College of Arts ki Principal Professor S. Lanchen Mamide, NSS Unit 2 ki Program Officer Dr. T.H. Arun Kumar na saruk yaki awareness program anduga mailena MSME TC Imphal ki Deputy Director Dr. Shinam Yorentomba mitain hai hawalakliban hasingbo lenga ki thabak khakta ngaibagi mahota matau karamna mahai tamna masana masabu thabak pijenaba amati entrepreneur ama ohenabagi pandamda thoramasi pangthokpani amadi lenga ki thabak tawhanaba leiriba MSME na mahairoi singbo entrepreneurship ama ohenba ngamlagadi mahai tambal loiraba matamda masana masabu thabak pijaba ngamba mioi ama oiba ngamnaba honabada mateng pangnaba leiri naha sing senthok lambi leiraba masana masabo thabak pijaba ngamlaba matamda chawkhatpa khunai ama oiba ngamgani maduna naha singbo thabak pinaba leiriba Manipur Technology Innovation Hub nasho naha sing mateng pangnaba leiri haina su phongdokhi. IDP Single Livelihood Initiative Program की Mobile Catering Service अहानबोइना DC Bisnupur Pujai Langbamna Bisnupur District की कुंभीदा लेबा New Model Public School दंगासी हाउडोक्रे थरमंद Social Activist Rohan Philem New Model Public School की Principal Hemam Raju कुंभी Circle की AI Hemam Basantasu थरमंदा मरुब मियोई सिंह ओइना सरुक याखे Tharamadu Kamailena DC Puja Elangbam Hai Bisnupur District ki Manungda Leiriba Government amadi private school singda ahan moina mobile catering service asi Bisnupur District ki Moirang Block ki Kumbida Haudokpani Masida Social Activist Rohan Philem School asi ki Principal Onena Jerio Bisnupur yauna miyamna support tawraga Haudokpani IDP miyamna semjaba service asina IDP singi income generate tawbatantana angang sing asida su nutritional oiba food phanghanbaga loinena IDP amadi angang sing asida hena phaba oinaba Pandam the service as the Haudopani Haiki. Mayam gisu had the community service oina aduga angang sing the so mogi income generator ga mogi hena mogi phanaba chakhatpa hotnabagi khongthang ne haina ngasi loje adugi ngasi koi kumbida hauzabani duga mathang different blocks mayam the so akoi makhatana chathajau Chaliba Thasiki Kuntareki, a Hinung Yaida, Piklipa Macha, Tanamduna, Yumdagi Toki Badakim from Kangdana Lady B, Salam Ongbi, Nilo Dabu, Fongnabati Badaleba, Miam Nating Bang Binaba. Salai upon Binupi Lamjing Lop, Sanunalgi, President, Tingnam Ongbi, Vitoina Fongdorkli. Hiramasiga Mailen and Asi Manipur Press Club Tapang Toki Bab Fog, Mipama Madama Hangna Makha Taraduna High. Kwakaitel Lamdong Lekai da Yum Palakibi, Seram Ningot, Salam Ongbi, Niloda Mapur Bagiming, Salam Tomba, Masamang na Pokseba, Numitaranik, Pauba Padriba, Macha Hundok Lamduna, Yamaningam Daba Magalena, Mayumdagi, Tokiva, CCTV footage Singdagi Uba Fong Labasu, Ngasifaupa, Mahak Mapam Kadai de Laibano Haiba Kangbangam den Lady. Maramas na Haribano PSC Fangnabati Bada Lebak Miamna, Mating Pang Biduna. Sanunal na mamang matam singdagi hauna samas asiki nupi kunaibu kannaba honarakli basida saruk yabiu amadi mahakpu tek takaidina thambira bathoklabadi imung adubushu lup asna awang bathakti kai khumnam utkani fongdoke Lili jatana khotana tholotana miyam hena khangbiramani haiba wafamje miyam chibiraga mabu thidokpada saruk yabira o haiba wafamje niroda bu thidokpada Saruk Yabira, oh, having a pump and yam the note, but Tamjari.
Pau inform adu saruk yakibi lup asiki General Secretary Akoizam Santi Layman hai nupi amana pikli macha ama bu hundolam laga awaba kayana thallaba khungthang amaga lonena ahin nongyaida mayumdagi thokraga ngasi fawba thiba fangdaba haibasi lup asna hakina lawi amadi thodo asibu mapung fana thijinduna nilodagi punchibo kanna phonagani masida lamdamasda khondaminariba khudingmakna hariba nupi asibu thengnaba natraga khangna chanaba singna mahapu changjafam pibiba thoklabadi manaknaba police station natraga chungjamai chinga makhada leiba lup asigi office ta paw fawbiduna lup asina iramdamgi nupi khunai bu kanna bhona basda tingbang biu phongdoki amadi nilodana akhoi pawjen je tabiragadi akhoi contact number sida piraga nang tunu thokpirau isagi pendaba kyale su nama ba phaiga apen pena sanarakanda akhoi nagi apamba thabot to pangthoke ba phonsi ko thamjari ngasi president function Moirang Kendagi Manung Chenba Kwakta Municipal Council ki Ward number 4, 5, 6 amadi Ward number 7 ki Yamna Maru Oriba Lambi Makhale Kaigi Muhala Anina Koliba Kwakta Idga Taba Lambi Hainasu Khangariba Ivia Road Lambi Asi Kahena Fasilaktabana Young Kwakta Organization ki Volunteers Singna Ahanbagi oina lu nanbagi pandamda shit sengba amadi ising saithokpagi tharam ama hariba lambi asida ngasi pangthokre ngasi yang kwakta organization gi thongmising amadi members sing na lambi asigi thungna ising puba gari sing sijinaduna ising saithoki loinina lambi gi amot pasing shit sengki amadi kongkuching mianchin ke ningsing bayai hokiba chahi mangagi mamangda hariba lambi asi black topping koila tharamba matam dudashu quality control torumdabagi miyamna penekhidabagi wafam laikhrabani amadi lambi asigi nakal anigi side bamsu mapungphana haplamkhide maramasna lakliba February tha sifawbada mai leinaba authority singna lambi asi sembidragadi makhata na miyamgi mateng lauraga semjinaba pirep lauragani haiki No ST, No Boat campaign Meitei Tribe Union MMTU na senduna Kumbi College Kumbi Conference Holda ngasi pangthokre. Taramaduda MMTU ki President Salam Gaur Kishore, Treasurer TS Gopi Mohan amadi Kumbi College ki Vice Principal A Jivan Kumar na thobi mithunglen sing oina saruk yakhe. Taramaduda MMTU ki Organization Secretary T Parijat na phongdokhibada miteina ST list tanbagi thabak asi Manipur ki tampakta leiba asi khaktan nate Manipur ki wangmada chojenana tariba Assam Tripura Nagaland Meghalaya na chingba mafam singda khundariba khudingmak sing asi gisu yauribani haraduna miteina ST list Chanbada ayat apan pirekpa politicians singna masida thaudang laudrabadi aikhogi mipum khudingmak maruina mahairoi sing youth singna achobo pirep ama lauminarasi haike MMTU ki administration ki secretary Mutum Churamani na haikibada lakadaba Manipur legislative election na candidate oigadoriba singna meiteibo Bharat Samvidhan di Article 34(2)(1) da Meiteibo Scheduled Tribe list ta chanhanbagi chap chaba fire mathaudang lauba ngamba amadi leiminariba yelho furup khudingmakpu apunba amata oibagi idea Manipur da kwanchinba ngamba candidate ta ikogi miyamna amata oina bot thadaminasi No ST No Vote haibagi campaign pudna chatpa candidate aduda ikogi miyamna amata oina lepminasi haiduna paisada arang arakta chaba thakpada ithak irangda ngawgumsi Ishagi hak masak khangna sinasi haike Chatliba January thabum chupna pangthokliba kunthra suba National Road Safety Month kamari lenana Sarak Suraksa Abhiyan Zero Fatality haiba timda road safety gi matangda district level quiz and painting competition ama oinam government higher secondary school ngasi pangthokre Taramadu District Administration Bisnupur District Transport Office Bisnupur amadi Zonal Education Office Bisnupur na khusamnana sinna pangthokpani Taramadu da ADM Bisnupur Tourism Open Draw DTO Bisnupur Khumujam Zimi Jerio Bisnupur Atom Gunamani Devi oinam higher secondary school gi Principal Sanjanbam Indira Channath Mithungnen Singh oina saruk yakhe DTO Bisnupur Khumujam Jimina gari thoba matamda gari macha thobana helmet upa chakamari panba thobana seat belt pharaga thoba gari thauringai mobile phone chirinadaba pham chadana gari amadagi henganna bohona daba Mayai kaba chunjak cha thaklaga gari thoba se toklagadi accident gi chang yamna hanthagani accident hantaragadi lambi gi khudong thiba thokpada shiba si thokloi haiba khangminaba thorom si pangthokpani haike
ngasi pangthoba painting competition adu category ani thongna khaidoki hanba category da class 8 amadi makhagi category da Mother's Pride Academy qualify gi class 8 ki maheroi leima popum arvin ahanba kumbi sandong Upper Primary School ki khangembam Sonia Chandrina Nishuba oinam Government Higher Secondary School ki class 8 ki oinam Malem Nganbana ahum suba mana lauki Anishuba category oina Comprehensive School oinam ki class 10 gi Brikama Lorembam na ahanba Mother's Pride Academy qualify class 10 gi rungbam Arbin Mitin Anishuba madi Thanga Higher Secondary School gi class 9 gi Salam Lanchenbi Devina ahum suba mana lauki Quiz competition gi oina public school Nithaukhong gi class 9 gi mahairoi Wangkem Ragap Singh na hanba Mother's Pride Academy qualify class 10 gi Irungbam Anju Devina Nishuba madi comprehensive school oina gi class 9 gi Victor Wahengbam na ahum suba mana lauki makok mathang taraba mahairoi singda shell amri citation mana oina pidna puni thogatki Hokiba January amadagi hauraga lakliba January 13 fawba lebak sin bathungna pangthokadoriba 13 National Road Safety Month ki saruk ama oina ngase District Transport Office Thobal na senna JDO John 3 Thobal gi holda class 9 to 10 gi oiba district level painting and written quiz competition pangthokre class 9 dagi 10 fawwi thakta pangthopa painting competition adu da right now Wakong Them EGF School Thawal Ningumbam na ahanba Geneva Laisram Camp Blooming Higher Secondary School Khangabungna Nishuba Kundrapa Mangal Nganba Eastern Star Higher Secondary School Khangabungna Humshuba Take Duga written quiz competition da Gunjenbi Sanasam KGBB Ukong Sangna ahanba Athoibi Kundrakpam Camp Blooming Higher Secondary School Nanishuba Duga Farhan Alam Buyamayum Bright Foundation Thauba Tomjing Makhongna Humshuba Take Competition adugi manamatom yentopagi tharamda Deputy Commissioner Thobal Yumnam Robita JDO John 3 Thobal KSS Achauba District Transport Officer Thobal Hemochandra Iringbam JDO John 3 Thobal gi DI and Rajan amasung Pangambam Rebikana Tharamgi Athoiba Mithung Tharamapo amasung Akhanaba Mithung oina saruk yake YK College Swangzingi Internet Quality Assurance Cell ICAC Amadi Seminar Committee ne Director of University and Higher Education Government of Manipur ga Punna Kusam Nalasinna Sustainability Development and Human Progress Hybas the Nini Chathagadaba National Seminar among Asidari College Asiki Seminar holds at Tabahokre Seminar the Hodopagi Taramda University and Higher Education Government of Manipur Joint Director A. Ramasankar Sharma YK College Swangzingi Principal Professor K. Jugindro of the School of Social Sciences Manipur University Kanchibugi former Dean Professor E. Bijoy Kumar Nathoiba Mithung Singh oina saruk yake Athoiba Mithung Singh na seminar asiga mai leinaba bulletin ama phongba lena hogdokiba tharam adu da YK College Wangzingi Department of Economics ki Assistant Professor Dr. Khangembam Arunda Singh na numit ini jathagadaba seminar asi pangthopagi nunggi oba warol pidna seminar asi ki kanaba si punna lawmin hausi haibo phom kaya phongdoki seminar asi ke ni shuba technical session lakliba February ani da pangthokani Sanabagi Pauda Ahanba Memorial led Oina Matum Singh State Level Sub Junior Badminton Tournament 2026 Sak Badminton Training Center Ningthaukhong Senduna ngase ngasidagi hauraga February tang ama fawba chathagadaba Badminton Tournament ngasi Ningthaukhong Mongolngambi College ki Indoor Stadium da hawdokre tournament do hawdokpagi tharamda Dr. Sunil Kumar Singh MO in charge Community Health Center Ningthaukhong Thoksom Jiten Singh Social Worker and Social Special Contractor Amadi Oinam Irabot Singh Retired Teacher Amasung President Bishnupur District Badminton Association na Maluba Mithunglen Singh oina saruk yake Tournament aduda under 9 boys and girls singles under 11 boys and girls singles under 13 boys and girls singles under 15 boys and girls singles ki event sing da nupa macha humputa ni thoi nupi macha ta ni pana saruk yadna athoy hen tanagani All Jiribam Sports Association AJS in Ascendant Jiribam Higher Secondary School Gil Shanabungda Kunshuba Thoksom Radhamani Memorial Senior Football Tournament 2025-26 Hongnabi Matung in Jiribam Municipal Council ke Executive Officer Moyang Kim Surjit Chingna Chief Guest Odina Ngasidagi Hawdokre Opening match asida Khasi Youth Club
Kamranga amadi Oriental Club Babuparana goal amada chenaba ngamduna draw oikre hayeng preliminary league round ge nishuba match nungthil pung 3:30 taba matamda RYC Ramgaijang ga LFC Lungrejang ga sanagani ngasi hawdopagi thoromda All Jiribam Sport Association gi president S Maniton Singh donor Thoksom Joy Kumar Singh na president amadi donor oina saru yakhe Arobida Morepa Omhanamyam Pizare Jati Mapa Mahatma Gandhi pu ikai kunab utna Martyrs Day palan pangthokre Kunmanga Shuba Bar Rang Mahotsav ngasidagi hawdokre Lunana ahanba memorial let oina Matum Singh State Level Sub Junior Badminton Tournament 2026 ngasidagi hawdokre Imes Lotam Pizaba ngasigdi matang sa losinjare meeting tabri basing bukrom jari